अहानबदंग सिगी मरुएबा पाउ पिजरी होम मिनिस्ट्री की मथंगी मिफम मणिपुर पांथोकनब हायरमले आईडीपी सिंह लाखलिबा अक्टोबर दगी हंजिल हलगनी हायबगी थाजब पिरकले हायना कोकोमी के कन्वेनर खुराइजम अथौबना फोंदोखरे डेमोक्रेटिक पीपल फ्रंट DPF कौबा रीजनल पॉलिटिकल पार्टी अमा थोरखरे कौट्रुक अमदी कदांगबंद सचखिबा ड्रोन अटैक की मरुओइबा एक्यूज साइमुल थोंगसिनहाउ वाईफाई मखाताना NIA दा कस्टडी पीखरे मियाम की मिहुत सिंगना लिंगजेल मानदबदगी मियाम ना वाबने हायना अकोमलुप कंगलेपा की प्रेसिडेंट सोराई सेम संजिना फोंदोखरे अमदी यूनाइटेड अरब इमिरेट्स की अजमानदा मोमागी ऑर्गेनिक आउटलेट अमंगसी हांगदोखरे खुरुमजरी ISTV पाउ मेरेंग ताबरीब पुनमकपु तराम नोकचरी ngasi मरुबा पाउसिंग मियाम द पिजरी होम मिनिस्ट्री की मथंगी मिफम मणिपुर दा पांथोकनब हायरमले IDP सिंह लाखलिबा अक्टोबर थादगी फेज 9 नंबर युमदा हंजिल हलगनी हायबगी थाजबा होम मिनिस्ट्री के मिहुत सिंगना पिरकला हायना कोकोमी के कन्वेनर खुराइजम अथौबना हाइख्रे 2023 की मे अहुमदगी मणिपुर दा थोकलिबा इरांग असigi वारोशन अमा लाकननबगे होम मिनिस्ट्री की माइकेदगी लौखलकपा खोंगथांग अमा ओइना ममांगदा लमदम असigi CSO सिंगी अखनना उनख्रबा मतुंगदा ममांग थागी तांग कुंट्रा दा तंपाक की मपुंग ओइना मियाम की मिहुत सिलिबा CSO कोकोमी अमुको अमदी फोक्स के लुचिंग सिंह पुनसिंदुना मियाम की महुत सिलगा अपुनबा ओइना होम मिनिस्ट्री के मिहुत सिंगा उनरबा दुगी मतुंग इम्फाल दा थोकलबा मतुंग दा ngase मणिपुर की गवर्नर गा उनख्रे मणिपुर की गवर्नर गा उनरबा मतुंग दा मणिपुर प्रेस क्लब ता पाउमी सिंगा उनखिबदा कोकोमी की कन्वेनर खुराइजम अथौबना मणिपुर की टेरिटोरियल इंटीग्रिटी की सोकपयाबा वाफम नतबा लमदमसिदा थोकलिबा इरांग असigi लोइशननबा होनबदा इंडिया लेंगाकना पाइखलकपा खोंगथांग पुंबा सौगतकनी IDP सिंगना मसा मसागी युमदा हंजिनबगा मरी लैनना हौजिक फाव चंगबा यादना लैबा युमसिंग हौजिक ओरिबा फिबम सिंग यंगसिलबा मतुंगदा हंजिनबा याननबा मौंगदा सेमजिन साजलबा मतुंगदा चाही असिगी अक्टोबर फावबगी मनुंगदा हंजिनबा हौननबगी थबक पाइखलगनी हाइबगी थाजबा होम मिनिस्ट्रीना पिरकले अमरोमदा ग्वालताबी थौदोकी मतांगदा हकथेंगना यावकिबा म्यूरिस सिंग स्टेटमेंट लौबा अमदी एनक्वायरी सथाबा लोइशले एनक्वायरी की रिपोर्ट मणिपुर की गवर्नर की टेबल दा लैरे सेओल अनी मनुंगदा चप चाबा वारेफ अमा सोइदना लौरगनी हाइबगी थाजबा ngasi मणिपुर की गवर्नर उनखिबा अदुदा पिरकले खुराइजम अथौबना मखा तारादुना बिष्णुपुर डिस्ट्रिक्ट की फुवालादा लौ उरिंगैदा कुकी मिलिटेंट ओइगनी चिंगनबा सिंगना नोंमै काबलकपदा खुट्टा सोखिबा अदुगा मरी लैनना मणिपुर की गवर्नर उनखिबा अदुदा पुखटलगा खनखे मणिपुर की गवर्नर की माइकेदगी थौदोक अदुगा मरी लैनना लौखटपा खोंगथांग सिंग खंगहलकपगा लोइनना वनरेबल एरिया सिंगदा IRB अमदी MR के अहनबा पर्सनल थमलगा लौ उबगी थबक पाइखटपा यानबा थबक पाइखले हाइकी मणिपुर हंदक थोक्रिबी इरांगसिना मरम ओइरगा मयुम कायरगा लांजेनरगा लेरिबा मियाम असिगी मसा मसागी मयुमदा हंजलगा लेहनबे याननबगी स्टेट गवर्नमेंट की साइड तगी थोरांग तोबा हौरे मतम सांगना चंगजनदना लेरोगा युमदी सोक्तबा अदुबु नोंगांग चारकपा कुइना मी लेनदबगी लारकपा फिबम सिंग अदु मदु रिपेयरिंग तोबा लोइनना हानगी चंगबे यारबा नौना सारिबि युम सिंग अदु यावना मदु खंदुवा कांदा फेज 9 कोई जुलाई था मनुंगदा हौरकांदा कोई अक्टोबर अमदी डिसेंबर फावबदा फेज अनि हुम थोकना कोई हंजननबगी थोरांग तोबा हौरे हाइदना प्रोग्रेस टुमा कोइदा लैरे अनि सुबदा कोई ग्वालताबी की कोई एक्सीडेंट की थौदोक दुगी मतांगदा इंक्वायरी कमिटी की माइकेदगी लांखट्रिबा रिपोर्ट अदु थौदोक अदु दाखथिंगना सरुक याकिबा कोई सेंट्रल फोर्सेस की इन्वॉल्व तौकिबा पर्सनल सिंग अदु फावबो यावना कोई स्टेटमेंट लौबदा कोई यावख्रे कोई गवर्नर की टेबल द लेरे मदु लाकदोरिबा वीक अनि सिदा रिपोर्ट अदु द युमफम होरकांदा डिसीजन लौरगा मियाम द लाउथोगे हाइदना अदुगी चपचाबा अपडेट अमा तौबिरे लौमी ममकुत्ता नोंगै मरुना पानजिबगी थौदो अदुगी मतुंगदा कोई ओइरेबा फार्मर सिंगी इशू सी MR अमदी IRB लिसिंग अमा यावना वल्नरेबल एरिया और मदुगी चिंगनबा एरिया सिंगदा डिप्लॉय तौबदा पुन्ना तौरे थोखरिबा थौदो अदुदा डायरेक्टली इन्वॉल्व तौरबि यायना चिंगनबा मियोय मंगा अमसु सस्पेंड तौई हाइबगी रिपोर्ट अमा थौदो अदुई मतांगदा थंबिरई अदुगा नोंमै मरु पालगा सोक्तना लेखरबा अदुगा मसाना उजरंबा लौदु माना अमु उबा फंगदबगी मदुगी विक्टिम की मागी डिपेंडेंट फैमिली सिंग अमदी मोय मसागी लेरिबा सिचुएशन हंदक चहीसिद मागी कुम कांगदोरिबा अदुमा फिबम सिंग अदुगी मागी तंगाई फदना यंगजनबम थोपो सिंग अदु हंदकी वीकसी मनुंगदा मोय थबक ओइना खरा पांगथोकननबा होनरगनी ना तापिरे
अमुकोगी सीनियर मेंबर बुबोना हंदकी खोंचत असे मणिपुर मियाम की अपुनबगी खोला ओइना सीएसओ सिंगना पुनसिलगा अमत्त ओइना चटमिनखिबा खोंचत अमनी मियाम की अपाम अमदी खोला अदुबो होम मिनिस्ट्री की यावखिबा मिहुत सिंगदा खंगहन बतनतना ममुत ताना खंगहन बंगमखी सीएसओ सिंगना सुमखा ताना मणिपुर की टेरिटोरियल इंटीग्रिटी कायहंदना अमदी अमत्त ओइबगी वाखलोंदा थबक तौमिनबा नगमनबा होनगनी हाइखी ख्वाइदगी मरु ओइरिबदी याम फजना वारी सानम इफेक्टिव ओइ हाइब तारे पुनबजिदा हतकिदी वारी की याम मरु ओइब दुंगातसु नतेन खली आइखोइ सीएसओ पुल्लगा कमदोंग मणिपुर की सखी मियाम दा अमुक्तंग उहलगा कोइ सखीबदो अदुगा अखोइ कमदोंग हलई सिगी अनिजिगी इम्प्रेशन हाइब तारे अनिसी मियंग मणिपुरी मियाम दा थंबा अदुगा मसी इफेक्टिवनेस चटप मतमदा आगी मोइना लो सीरियसनेस मकोइना मरुइब लोरिबा सिदा लाकान ngasi लोइना स्टेट गवर्नमेंट की सुना गवर्नमेंट की मागी एडवाइजर नतो सेक्रेटरी डीजीपी यावरगा लेरमबा मसीगुम्बा मयाम सिंग सिगी असुम्बदुननी अदुना अखोई थागचरी अगेन मणिपुरी मियामबो अखोई नुंजन नजरीबा अखोई मणिपुर की सीएसओ सिंग ससरुरिबा अखोई माइकेदगी अदुना अखोइना हौसिबु किजरीबदी अखोइना कमाइना सली कमाइना हलई हाइबसिदा अखोई कमदौना मखाताना अपुनबगी वाखलोनजे पुरगा हौजिक लेइबा मेथिजिगी लाइबा इशुसे कमदौना पुथदना अखोइना सली हाइबसे मियामदो पीगनी हाइबसिने हेना लुमना लौजरी हाइबा वाफुंजे थमजरगा मियामगी वाखलोनगा लोइना अखोइ मखाताना थबुकसिंग चंगसन तंजादो लौमिना सी Democratic People Front DPF haina mingthonba regional political party ama sapongbogi thorongga loinena regional political party gi hanba public convention ama the voice of Manipur haiba wakalonda GM Hall Imphal da pangthokre thoromaduda Kumbi College amasung chairman SKL gi principal Laichongbom Gopal Democratic People Front ki president Dr Narengbom Rajikumar social activist Asankashar yauna maruiba muising oina sarugya ki bagal loinena internally displaced person sing yauna mui kyasu sarugya ke thoromadu gi manung chana akhang he kyana voice of Manipur haiba wakalonda wakalon kya fongdongna ki thoromasiga mari leinena Democratic People Front DPF ki president Narengbom Rajikumar hauzik Manipur da chara henduna nong yuba yumda leirabasu ima leibak ki damak amasung miyam ki damak thabak tawgada miyoi sing yamna maru oire niyom lana senjau talaga vote leptuna matik mayai paigini haibagi wakhallon leiriba makai kaidonungda leibak kanba ngamloi regional political party da miyam mikaf thokhodrabadi awaba kaya thengnarakpa yai haike mahakna makhatana lakliba 2027 da pangthokkodoriba state assembly election da nauna safongliba regional political party Democratic People Front DPF ki oina miref kuntragani thoi gi mathakta thadoknana ba sem sare hana fongdokhi कोई जाति फुरुप लेविनी म्याम सिंग सिदा कोइना अखोय के चमिनबा याबा नुसिबा ग्रुप सिंग से लेबा पुया नुसिजबा खनबा म्याम सिंग से कोई खंजल लगा न अखोय म्याम सिंग से हेना थादोनबा प्लान नि अदु वारी सानबदि कुंट्रागनि थोय देगिना कुंट्रा तरेत अदो बके कोई दि रेंज लोरे अदुना होजिकी पोट सिंग से याम अथु मतम दai कोई साफोंग नबके अदुसु अदुगा चिंग इसे दा कोइना होजिकी होजिकी मक्की वनदि कोई क्लास तुम ग्रुप तो दि हाइ से कोई हाइजर रोय अदुबु अखोय के चमिनबा याबा होजिकी ओबदि लेरे लु लेरिबा म्याम सिंग से वारी कन सानमिनारि भातामिनबा मचंगी अदुगा होजि कोई वैली दि कुंट्रागनि थोय से अदुम अदुगी चांदने Kautruk amadi kadang bunda chathakhiba drone attack ki maroiba accused Saimul Thongchin Hau Wi-Fi makhatana NIA da interrogation gi dama custody pikre mamang sahi ge September thagi tang amada kuki militant organic chingnaba singna Kautruk amadi kadang bunda nungtil pung ani makhairom tabadagi drone sizinraga bom thadaraktuna landarakhiba amadi Kautruk chinglai kaida manakta kuki militant organic chingnaba khulai matik chana paiba singna nongmai kapsilakhiba thongdok amada masagi sahi kuntraga mathoirom surabi nupi ama laikidaba aduga chahi mapallom surabi nupi macha Sokhan kiba thongdok aduga mari leinana chahi sigi mamang thagi tang kungani thoida National Investigation Agency Imphal branch na fakiba Kangpokpi district ki Leimakhongi L Lumlui village tagi Saimul Thongchin Hau Wi-Fi makhatana wahang pahang sathanana ba Special Court NIA Manipur number 1 na tha sigi tang tara humdoi fawba NIA gi custody pikre mamang da court na pikiba custody gi matam loiraduna NIA na Special Court NIA Manipur 1 da numit Tara humdoi custody pibinabagi prayer galoinana puthorakhe NIA gi special public prosecutor gi submission amasung case ki record yenglaba matungda NIA na nirakhiba numit tara humdoi custody court na pikhibani
मियाम की मिहुत सिंगना मखोय मसेल लिंगजेन मानदबदगी मिचम मियाम ना नोम नोमगे वाब हेंजिलकली हाइना अकोम लुफ कंगलई पाक की प्रेसिडेंट सोराइसेम संजितना फोंदोक्रे वाफमसी अकोम लुफ कंगलई पाक ना चही कुनगमंगा मपुंग फारकपगे सिल्वर जुबली की थरोमदा फोंदोकिबने नावरेम थोंग लेबा लाइस्रम खुलेम लाइकाई कम्युनिटी हॉल दा पांगथोकिबा ngasiगे थरोम अदुदा कंगलई इमा लुफ की प्रेसिडेंट इमा आर के सनाहनबी कंगलामई की प्रेसिडेंट इमा लाइरिक लेमा अमदी अकोम लुफ कंगलई पाक के हानगी प्रेसिडेंट खेत्रिमियम सोमरेंद्रो नसिंग सिंगना थरोम मपुसिंग ओइना सरुग्याके थौरंग मरी लेनना लुप असिबु सेंगटपद अचौब थौदांग लौरंबा लैखिद्रबा मेंबर सेंग एडवाइजर सेंग अमदी 2023 की मे 3 दगी थोरकलिबा इरांग असिदा लैखिद्रबा सिंगी मफमदा इकाई खुमनबा उतुना मिनिट अनि 2 मिनिट लेफ्टना अवाबा फोंदोखे अकोम लुफ कंगलैपा की प्रेसिडेंट सोराइसम संजितना मखा तारादुना अफबा लैंगाक अमा सेमदुना मणिपुरबु तंगदु लैताबा खुनाय अमा अथुबा ओहेननबा मियाम की मिहुत सिंगना होनगदबनी अमत्तो ओइना चौखटपा खुनाय अमा ओहेननबा होनबदा अखोय पुना थौदांग लौमिनसे इरमदम मणिपुर की दमक लेरिबा सीएसओ सिंगी तोंगान तोंगान बा वाखलोन लेजरबसु मणिपुर की अपुनबा सक्तम की दमक्तदी अमत्तो ओइना लेरि हाइकी इरैपाक असी कायदनब होनबदा तोंगान तोंगानबा इरमदम असिदा थोकपा थौदोक वाथोक सिंगदा अकोमलुपना पुन्ना चटमिनरिबा लुपलोइसिंग अमदी तोंगान तोंगानबा मणिपुरदा लेरिबा लुपसिंगी पुन्ना खुसमनरगा इरैपाक इरमदम असी काहेंदनब होनबदा अचौवा अकोमलुपनासु अचौवा थौदांग लौजगनी मणिपुरदा सीएसओ लेरमदा तारगदी ngasi सोथरइबा तोंगान तोंगानबा लेना सोथरइबा सिंग असी सीएसओ सिंग असिना लेरमद्रगदी हेन मराई चाइथबदु ओइरमगदबनी सीएसओ अमगी मागी लिचत हाइबा तारे तोंगान तोंगानबा मागी वाखलोन आइडियोलॉजी जिन उइनमक नबंगतनी अदुबु मागी आइडियोलॉजी तोंगान तारगसु अदुबु इरमदम खुनाय सिगिदमक्ता काइबा यारोय हाइबा अदुगुंबा वाखलोंदि नोइनमक लೈ हाइबा तारे अदो हौजी अपुनबा माइगैदा माइओंदा चंगसिलकपसिदि अखोय खुदिमकना मसिदि पुंगनिंग थौगतफम थोई तरामनो ओफम थोई हाइबसिमि थमसि यूनाइटेड अरब इमिरेट्स की आजमानदा मिशन ऑर्गेनिक वैल्यू चेन डेवलपमेंट फॉर नॉर्थ ईस्टर्न रीजन की मखादा मोमाना Organic Outlet Manipur Middle East Food Stuff Trading UAE ga khosam naragangasi hangdokre Manipur Organic Mission Agency Department of Horticulture and Soil Conservation amadi Department of Agriculture gi Organic Outlet Manipur gi Principal Secretary Arun Kumar Sinha na virtual gi khuthangda outlet ki maikhom hangdokhibaga loinana Director Agriculture Peter Salam amadi Director Horticulture and Soil Conservation K Devadatta Sharma na UAE da Organic Outlet adubu hangdokhe Horticulture and Soil Conservation Department amadi Agriculture Department ki official sing amadi staff sing su virtual ki khuthangda sarugya khibuga mari lainana Principal Secretary Arun Kumar Sinha na Organic Outlet ama UAE ki azmanda hangdokpa ngamba ase MOVCDR ki makhada moma amadi Manipur ki sinthawa yaba achievement amani Achievement asina lamdamasida organic ki oiba polam puthokliba singda alternative market ama piduna market hena chauthokpada natana anouba agribusiness avenue amasung potential hangat hanba ngamhalagani khongthang asina lamdamasigi natural amasung organic products singi unique oiba se publicity amasung promotion tawbugi fambak amasu ohenba ngamlagani Principal Secretary Arun Kumar Sinha na sigumba outlet asina farmer producer groves farmer producer companies singi profit hangat halagani lamdamasigi APC amadi entrepreneurs singi value added amasung process food singi marketing amasung publicity hangat halagani Organic Manipur hariba brand asi lebag asigi mapanda yaholiba asina farmers singda organic oiba polam hena puthokningbagi ino chu pibangam halagani ajmanda leiriba Manipur gi diaspora singnasu Manipur gi organic hena promote tobada mateng oibangam lagani haiki This will be the first time we are opening a shop which will be selling organic products from Manipur, and it is heartening to note that it will be managed by diaspora of Manipur. This will really go a long way in providing a good income to our farmers here, those who are involved in organic farming, and it will also help in promoting the organic Manipur as such, because though we are doing it, but we are not really promoting it in a big way. So this shop which we have opened in UAE, it will go a long way in popularizing Manipur organic product in the Middle East and also in other parts of the world. So I'm happy, and I'm sure the people of Manipur, this will provide a great platform for promoting organic products from Manipur in Azman. And this is really a momentous occasion for the state of Manipur, and I really congratulate the MoMA, the Agriculture Department and the Horticulture Department for taking this big leap in terms of promoting organic products of Manipur.
Director Agriculture Peter Salamna Agriculture amasung Horticulture and Soil Conservation na kuina honarakpa teamwork aduna ngasi manglakpa manglan ngasi maipak pangambani awlela sinalam damasigi lawmi singna puthok choriba organic waiba polam sing middleman da yohondana direct oina yoholaga farmers sing da direct benefit yohonbada achobo mateng su oiragani haiki. Diaspora members here in Asman UAE who have made putting lots of effort to open this outlet in Asman. All the team have really worked very hard to fulfill this dream of the Agriculture and Horticulture Department to open an outlet here in Asman UAE so that our products can come directly from the farmers in the state by passing through all the middlemen, and so that the farmers get maximum return of their hard work. Ibotonsna Girls Higher Secondary School gi oina 2025 ki class 11 gi ming chanbada school asigi principal na entrance tesu yahogdaba top school dagi class 11 science da ming chan sinduna aran ba thabak kaya sathare haina maral siraduna mari leinaba singna principal asigi mathakta action lokhutrabadi mahairoi luf aims na akan ba khongjang sangsilagani haire hiram asigi matang dang si pawgi mi phama kwakethel bazar da leiba apunba irei pa ki mahairoi sinpang lop aims ki head office ta pangthokre pawgi mi phama du da aims ki education and academic affairs ki secretary nandita nga se pam Manipur government ki maikei education sector asibu fogananaba amadi government school sing fogananaba tongan scheme kaya ma paikhatuna lakle ibotosna girls higher secondary school asisu afaba government school sing gi manungda ama oiribani adubu school asida tamjaningba mahiroi kaya tamba fangdabadagi nuaitaba kaya ama lairibani adubu pauche singda thokiba ming chanbagi notice ta yaukhiba wafam sing adubu na thairaga notice adubu amuk semdoklaga ming chanbada aranba kaya sathare habisi aims na thigalubada khangbangamle maramaduna athuba matamda Mari Lainaba Department Amadi Lenga ki Maiki digi Yangsinduna Aran Batoriba Principal Asigi Mathakta Akan Action Lakotrabadi Aims na Akan Bakongjang Sangsilagani Hairi. School asigi maikai dagi megi tang tara hundoi da thokiba notice amagi matung inna school asimakta da class 10 pass tawraba mahiroi shingi oina di commerce stream da khakta direct admission tawba yagani haina palli adubu notice asigi wangmada atopa school dagi class 10 pass tawrakpa entrance yahodaba mahiroi amubu science ki stream da direct admission tawramba aims na thingna jare asigumba aranba thawong sing asina maram oiraga school asida tamjaningiba mahiroi kaya amagi hakmat piri asumna admission process asida principal masamak na corrupted oiraklabadi school asi karamna phagat kadawribano haibasisu aims ki maikei dagi thamjaningba achouba wahang amani aims na mari leinaba department sing da principal asigi mathakta akanba action laukhatnaba aiba cherol piragani amadi matik chadraba principal asibu lauthoknaba khongjang kaya changshilagani. Supreme Court of India ki official Kunganipan branch officer court master wena promote tawada Manipur dagi Laisram Premkant yaure India ki awang nongpu ki state singi manung dagi pharmacy da promote torokpa ahanba official su mahakna oire Laisram Premkant Thawbal district ki Hairok part 2 mayai laikai dagi laikhidraba Laisram bana amasung Laisram ongbi maipakpi ani ki machanupane machin manau manga ki manungda mahakna mari subani mahakki mathakta mayamba ama mache ani amade mahakki makhada machanupi ama leire mahak lamding high school da class 10 fawba tamlaklaga Johnston Higher Secondary School dagi class 12 pass tauki tungda Manipur College ta tamduna graduation loisilaba matungda Sikkim Manipal University da MSc IT tamkibani madugi matungda Miruta Laiba Chaudhary Charan Singh University da LLB tamlaklaga 2010 da Supreme Court ta Junior Court Assistant oina join tauki Supreme Court ta matam sangna thabak tawraklaba matungda mahak ngasi court branch officer oina promote tawrakibani hairi. District Administration Bishnupurna Sinduna Electronic Detail Accident Report Idarga Mari Lainana Lambigi Kudong Tiba Amadi Asok Apana Sena Yarokumatamda Mari Lainaba Police, Transport, Health Amadi Highway Department Singna Sok Apan Nangliba Singda Kanaba Fanganabagi Matangda Training Program Amangasi DC Bisnupurgi Conference Hall da Pangthokre Thoramadu da DC Bisnupur Buja Elangbam NICG DIO RK Romitana Chingba Singna Sarugyakhe Training Aduga Mari Lainana DC Bisnupur Poja Elangbam na Electronic Detail Accident Report asi India gi state khuding makta chanaba hokre Manipur su chanaba haunanaba sem Sariba Sida Bisnupur district tasu chanaba haunanaba matamda injury report geotaxis in raga report marik chumna pikhatuna accident soklaba mioi amana numit tare nigi manungda lupa lak amaka makhai fawgi manungda fangba yahali habadu khangnana ba mari leinaba singna asok apan yaureba imung manungda athubada khanghana nabagi pandamda sinbene haiki program adu da tongan resource person singna wangangki
ngamagadi ko mayam gi cooperation pibiraga sigi system se institutionalize pasana tawragadi mayam khudung cha daba nangba koi gi road accident ta victim oiba mayam si su moi gi su least kitang khudung cha ba phang horagadi awa do phang dana ba na koina mayam pun honnaminasi Manipur da haukiba pung kunbari ki manungda sample kontra go humdoi test tawbada miyoi taruk COVID-19 positive oire ngasina una positive oire klaba miyoi taruk adude Imphal West gi mari Imphal East amadi Bisnupur gi miyoi amamamne ngasi miyoi tara nipan disaster tawkiba galoina na hauzik fawda disaster tawkiba pun mama sing chamba ga marifu mapan yaure active case marifu leiri Veterinary and Animal Husbandry Services ki staff singda e-office ki matangda nomugi oiba sensitization and hands-on training program amangase pangthokre sanjentongda leiba veterinary complex da leiba farmers training hall da pangthokpa training program aduda Veterinary and Animal Husbandry Services ki Director Dr. R.K. Khogendrujit, Joint Director Administration L. Arun Kumar, Senior Administrative Officer Zerina Yauna, Directorate asigi makok thongba officer kyana sarugya ke Director Dr. R.K. Khogendrujit na Center amadi State Government ki oiba scheme project ayamba online ki khuthangda tarokpasina e-office ase hauzik tawdrba yadraba procedure ama oire department ki oina internet connectivity amadi mathau taba infrastructure leirabanina staff singna training ase ningthina phanglaba matungda e-office ase chanaba hoba yaragani haiki koi department ki so hairisi matam kuirabe mamangda koi website aduga koi gi scheme mayam sing si hoji census tagi horaga ISS tagi horaga aduga NLM EDP Udra portal sida sanga koi online de loi submit horaga lei aduna ngasi gi training sima yam koi gi matang sawa aduga masina koi gi officer sing da staff sing da department da aduga in general public da soidana kanane ne khanje World Hypertension Day ki thoranga si District Health Society Bisnupur amadi NCD Cell Bisnupur na sinduna AAM awang kumbida pangthokre measure your blood pressure accurately control it live longer haiba thimda pangthokiba thoramaduda medical hypertension ki matangda medical camp ama heart surgeon Dr. Khetri Kalana kumbi lamdam adu gi miyamda screening tawke Screening camp aduda punna miyoi chaniga kuntraga taruk hypertension leire haiba masak khangdoki thoramaduda CMO Bisnupur Dr. L. Raichandra District TV Officer Dr. Brozen Cardiothoracic Surgeon Dr. Ketrimum Kalana thoiba mithunglen sing oina sarugya ke thoramadugi mangoina na hypertension gi matangda paujel puba khongchat ama kumbi kaithel fauduna kumbi akoiba mafam singda school gi mahiroi sing nurses sing asa worker angalwadi worker sing yauna campaign amasu tauki CMO Bisnupur Dr. L. Raichandrana District asida su hypertension ki sang yamna wang hengalakli District asida hypertension leiba miyoi lising manga ga chamapan taraga tare thengnare hypertension ki matangda miyam da awareness piriba sing ase makha tana nurses amadi asa workers singna tha khuding ki pangthokpa village health nutrition numitta amuk miyam da khanghanba mathok tai haiki Lau singu bana maroiba sinpham ama oizori ba kumbi assembly constituency gi wangu gi lomi singna tu sam local amadi thamna pokpi local da low pari chani henbagi low form sing ising isauna maram oiduna low panba yadana leiriba low form sing low uba yanana ba local ani sigi tongjel maril mayai canal sengbagi thabak sing kumbi kedogi MLA S Premchandrana yengsin kre MLA gi thausil makha da local ani adu da low uriba lomi singna suriba thabak sing adu mapung fana yamna thuna loishinana bagi matang da lomi singa tanaduna tongjel maril mayai canal gi chaurakna kilometer ahumuk sangba lokhong adu atianba matamda loishinana ba MLA na excavator machine ama athubada tharaklagani haina lomi singda thamke lomi amana phongdorakpada handaki mamangda chawkhiba ising ichaw aduna low panba yadana leiriba tu sam local amadi thauna pokpi local ani gi lomi miyam gi khanbiduna haujek ising charoga leiriba local sing asigi ising yamna thuna singthokina ba ahenba mathok taba culvert sing MLA na pibiragani haibirakpa loinana sanglaba lokhong sengdokpada machine hayengmak tharaktuna canal sengdokpa hauragani haibibagi damak MLA S Premchandrabu lomi singna thagatpa phongdorakli koi longmi singge mot ki matungina haijabadagi MLA nasu hayengasi hayeng khogi mesil na pudraga tharaga matungda khogi lairiba phum singasi tungjai marin phulliba si athuba matamda sengdoklagani haina khogi longmi praja singda MLA na lakpiduna yengchin bebi gi damakta laibiriba khoi lejeriba wangu gi praja khudimangna MLA bu thagpa bo hai phongdoksari
Prime Minister Awas Yojana PMAY gi makhada yum sananaba beneficiary oina yauraba Moirang City Block ki makhada leiba Wangu Tera Gram Panchayat ki Ward number 2 dagi beneficiary ahumna masa masa karimata khanghandana bank tagi paisa sing loina lauthok pikre mari leinaba singna athubada mideng sangbiu haina beneficiary singna phongdorakli Wangu Nauda Khongda pangthokiba paugi mifamada amada Wangu Nauda Khong Ward number 2 dagi yum sarol fauraba amom Dilip Kumar na makhatana yum sananaba gidamak Wangu Tera Gram Panchayat ki Ward number 2 gi member yauna mari leinaba official singna laklaga photo fawwa namkhibadagi makoida hanglubada su asengba achumba amata hairaktre atopa yauminaba singidi yum saba loina kre office da satuna hanglubadadi first phase amadi second phase ki paisa fawba masa khangdana loina lauthok piramle mari leinaba singna athubada mideng sangbiu haiki pawgi mipamaduda Yaukhibi Sunita Kobi nupi amana Moirang Primary Cooperative Bank ta account hangbani yumsa loan gi su fawi hydre paisa sangi haiba masasu khangdana paisa lauthok piramle hanagi account ta yawba gas ki subsidy ki paisa fawba lauthok pikre mari leinaba singna yengsinbiu haiki yumsa loan maming ti yawdaba ko masagi account ni changa aga chingmai matang su koi mini kong ubusi yawre changa masagi gas subsidy kharaga sanga ko phawda sato pirame haibumba ahena paisa hai tare ko masadugi mi dugi paisa hena sato ko phaw yawba myam ulo khamne ba ko ai sigi bank da account hangje aduga agi sarong di phawe hai ti dre yang gi senju sange anirak satte dadi gas ki gi karagi su sange ado ai khangde bi ko satte ki bank da to ko isa khangde bi da lapthok kai sing se mamai le bana sing bi Social media da yengba amadi pabada nungairoi kanglo furu hunaba wafam seasonary asi thingba changi haina MLA KS Joy Kishan na phongdokre wafam asi laibak thiba thongdok amada soktuna yumda laing chathatuna leiribi Shanghai Express ki senior reporter Sapam Arunada thangmaiban SC gi MLA Khumuk Cham Joy Kishan na sobam laikai da masa hak thengnana chatuna unabaga loina sel gi mateng su khusinakre MLA KS Joy Kishan na makha taraduna Manipur da leiriba furup kanglup singi marakta emotional integrity ama sagat pangamlaba matungda apunba saktamama sagat pangamgani kanagumba amagi asoibana maram oiraga kanglo furup hunduna ngang si leibak masa taba wali haiki lamdamasida pawgi lamda laiba miwi singna anaye yarakpa matamda leptana tengbang pangduna lakliba dugi saruk ama oina Sapam Arunagi anaba asida kharadang mating oina naba selgi mating angamba khara kusinabani Sapam Arunana athubada naba phagatuna hanagum miyamgi thabak tawba ngamba oirasnu haiki amromda All Manipur Working Journalist Union amjugi office ki lips hagani haina mahakna hairamba adu tha sidagi install tawba horgani haina lauthoki Mana labor mui do the attack the wa, Mana labor Taudanaba, Saber Tamba to the Yad, not the community wise winner, with the humanity, humanism you want with a separating Kaleta. Don't Batopo Prupsing as who, Yangakan as we can lay back sharp, Taba, or Henningi, Akogi, Tunda, history that Shagona Nakui Manipuri Ladiba, accident Kundashi, Yam Ijat Lena, labor Ijat Lena and Bangatenedo. Tang Makatana. Mi amada amna natai chadu mondangang base civilized way na kasu lawroi seller nasu athu badamai anab se phagalaga mana miyam gi lawriba seba gi lawriba thodang do lobiduna amuk magi mathau do tawbang ambo oisinai nai sore ni jari hauji program thana tin reg amatang lawjari akchang phana thamge haira iram da masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hogikti awang bathaki healthcare fanglabada matam manghan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpam oiba service lobiu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Kabai Soi Imphal East Lengsing birau natraga aikoi gi phone number 6909 390666 ta call tawbirau Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department, Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding maksibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break ki matungda mayam bamu kahna taramnok chori loine na makhata ba pau pizari mayam Imphal Assembly constituency ki panchayat na koliba mafam singda job card holder singi thabak suraga loishinda ba yauragadi matam chana complaint tawbira o haina MLA ke Robindrona mayam Imphal Assembly constituency ki manung chandada laiba uchuwa mamang laikai da laiba ibudau wakangba community hall da nongwi oiba convergence mela hudokre Manipur State Rural Livelihood Mission Imphal West 2 City Block Wangoiga Kusamnaraga Uchiwa Gram Panchayat Amadi Luchingbi VLF Tampayai VLF Taibang Mapu VLF na Puna Sinduna Pangtokpa Mela aduda Uchiwa GP gi Chairperson Haikrujam Indrajit Uchiwa ZP gi Chairperson Mayengbom Gyanendro Imphal West ke Additional Deputy Commissioner Kaisam Jadumani Amadi State Government ke Department Kungamathoi gi Official Sing Yauna Uchiwa Hayel gi VLF ki Stol Singh Sarugya ke MLA ke Robindrona Central Amadi State Government na Piriba Kanrabas Kim Singasi miyam na lobiraga hena saukhat ana bahot na minasi haiki wana na yo mai ku se ko mo ko ko le ni ni ga ko yo mun ko se ana he na he ko ni ka ni wa ko he le le su mo ko ko na practice le ni ko ni ga ko da yena kunga pa na ka ko si ba ku si ga na ko le le ba ka yi na he mo kunga ka biết cháu được đâu đó nó đi cả đúng rồi đó nó tâm thức sao đó mình luôn tâm thức sao đó cái sang cái gì mà nó thật ra cũng nhiều gì mà hiểu được đó cái đó được nhưng mà nhà cái tụi này có tụi gì Uripok like Kutlem Bilaikai Laiba Competitive Success Academy ki Mahiroi Singh Amadi BT Rota Laiba Jonoston Higher Secondary School ki Mahiroi Singh Marakta Kangbu Semnaduna Khatna Sainaba Thokre Ngasi ki Khatna Sainaba ki Thokdok Asigi Chapchaba Haurok from the Housing Fawi Oina Kangbangamdri Mahiroi Singh Ado Manipur Police ki Kangbu Amana Lathi Sarge Tawduna Tankhaiduna Irang Ado Laksinkhre Hariba Thokdok Aduda Laikai ki Mioi Yauna Punna Mioi Tararom Asok Apan Yauki Amadi Mioi Khrasu Police na detain Tawki Hairi United Women Development Organization Bisnupur District ki Thomi Singna Bisnupur District ki Tongan Mamofam Singda Lairiba Lam Koifam Amadi Lam Koifam Singi Lambi gi Nak Yet ke Portform Famliba Dukan Singda Koina Chatuna Mayai Kaba Chinjak Sing Juan ba Amadi Thakpasaba Singyeng Sinduna Pamdaba Thokdok Thoktana ba Amadi Lambi gi Khudong Thiba Thoktana ba Drive Sathaba Hokre Organization adu ki President Nepram Bimolana Luchingduna Chatkiba Yengsin Khongchit aduda Sendragi Akoiba Tidim Lambi Amadi Lam Koifam Singi Akoiba Yauna Maru Oiba Kaithel Singda Koina Chatuna Yengsin Bagaloina Mafam aduda Portfam Phambi Amadi Dukan Phamba Singda Mayai Kaba Nisa Sing Yondana ba Amadi Thakpasaba Tawdana ba Akan ba Pautak su Piki Bagaloina Makhatana District Asigi Mafam Sinba Thungna Left na Drive Sathakigani Haiki Lan gi sakhen ju phamne yu gi sakhen ju phamne misa misi mina mikap mirau to tana khallaba koi gi khunai ma oidore maram ma dum thabina phuling ba khunai je Manipur je oyen gumsi Kwakaithel Laiba Delta Advanced School na Sinduna Handak Indian Armed Force ta Manipur dagi Nauna Commission tawkraba officer sing okpagi thoram ama amadi interaction program ngasi pangthokre thoram aduda school asigi principal life from Achoba school asigi secretary KS Iswart na athoiba mithunglen sing oike Nauna Indian Armed Force ta commission tawkraba Thobal Ningombom dagi Lieutenant A Nauton Maitai Singzamai Chinga Mathakta GCL Ramesh Singh IMA Amadi Thobal Kiam Wangmataba dagi Lieutenant Meghanath Soivamda achamba khudol piduna ikai khumnab utpagaloina School asigi Mahiroi Singa interaction program amasu pangthoki School asigi principal life from Achobana Delta Advanced School Kwakaithel na Sinduna Handak Nauna Armed Force ta commission tawraba Manipur gi Thauna Pharaba Mapari Singbu Taram okpa madi school asigi inkalakliba Mahiroi Singbu pungning thogatpo oina thauramasi pangthokpani haiki
kari kari daka lebege karmaina honagani subject combination nong pung kya study toba kari strategy kari plan preparation confidence na chingba bodi hangoraga mokoi su mokoi gum jati kan besida sankya jage haibegi pandamda kana besi program si sinjabani Professor Dr. Thoksom Chandramani Singh da USA Books of World Record Certificate Kusinakre USA Book of World Record Certificate Utopian Union Head Republic of Croatia amadi Alok Kumar S International Chairman India anina khodiak piduna mangthara kalaba loan kuntraga mapan gi pictorial glossary amadi malem gi laimai gi UNESCO online Atlas report 2009 da mutkre haina panoraba loan ngangba tarau amadi aimo loan gi white paper iba amadi endanger oiraba thangal naga gi ahan grammar iba gi damak manasi hybrid morta July gi tang ama English ngani ga kunga manga da khosina ki bane Bharat Sarkar gi trained linguist ama oina dimension of endanger program gi makha da miyoi manga khak leiba Tripura gi Kulai district leiba Saimer loan busu Dr. Thoksom Chandramani Singhana Thijinduna white paper semke mahaki thoidok handok na endanger amadi ledger non languages singda mating leina akakna ba matam gi manung da tarau lon ngang ba masing yamje da ba singbo Imphal Hospital and Research Center gi managing director Dr. Chanam Manglem Singha tanaduna affordable healthcare service ta adopt tokiwa haukiba singasina education amadi research da certificate of world record asi hybrid ki khuthang da pibane Professor Dr. Thoksom Chandramani Singh Hanana Bharat Sarkar gi loan gi nodal agency da language scientist oina thabak tawram laba matungda hazikna Directorate of Regional Indian Language and Research Manipur International University da professor and dean oina puri Haubom family na present toba Ras Elangbom na lyricist oiba AV Chan direction piba Divya Haubom gi aigi manja haiba music video album amangase Hotel Classic Grande da haunabi matung ina phongkre thoram aduda filmmaker Romi Maitai singer and actor Sadananda Hamom Kishan audio visual gi Kishan Kangjam actor G Boni Sharma athoiba mithunglen sing oiki thorango mari leinana music album asibu puthok pada yaukhiba mioi sing da su achamba khudol piduna ikai khumnaba utki isai asigi lyricist Ras Elangbom na nupi oibe sing na mahaki punsi khongloi oigadoriba adu loina afaba oheningi haiba adu isai mayek asida utli haiki I life partner or Gadari Mahagadu Kanbadadi Kedobagi Kayam Lureni Kaluka Hariba Kogi just entertainment Kanataba Cham Chamba Akwe and Kano Regasu Akogi Ladiba Mam the Messesama Chamna Pizaba Dumba Isani and Ibaki Tamzage. Manipur State Rural Livelihood Mission MSRLM ki makhada Block Mission Management Unit Bisnupur City Block na semba self-help group tara leiba thanga ima village level federation gi CRF amadi revolving fund yanthokpa mari leinana VLF asina chahi ama mapung farakpagi thoram ama thanga hisnam laikai da leiba hisnam laikai mandapta pangthokre poverty elevation and women empowerment haiba sida yumfam oraga semkiba self-help group asigi anniversary celebration aduda General Secretary Administration NPP Manipur Hisnam Rushel Cluster Coordinator Block Mission Management Unit Bisnupur City Block MSRLM S Bikram amadi atai thanga gi masak nairba miyoi kyana thoroma pusing oina sarugya ki ngasigi thoroma duda self help group asigi group nipanda lupa lakh amaka makhai gi CRF fund gi sendform amadi member ahumdana revolving fund oina lupa lising kuntra sendform sing thoroma pusing na member masa masada khushina ki Manipur University dagi Directorate Degree Fanglaklava Kurai Sajor Thoiding Jam Laikai dagi Yumlembam Desi Chanubo Eastern Popular Club na Sinduna Pukning Thawat Kre Kurai Sajor Thoiding Jam Laikai dagi Yumlembam Imomocha Maite amasong Yumlembam Ongbi Basanti gi Anishuba Masanupi Yumlembam Dezina Mahaki thesis Empowering Women Through Entrepreneurship in Manipur Haiba Sida Degree of Philosophy Phanglakibada Mahakpu Pukning Thawatpagi Thauram Kala Vidya Bhavan da Achamba Thauram amagaloinana pangthoke Thauramasida President Kala Vidya Bhavan RK Naranjit Sarna Thauramasida President Kala Vidya Bhavan RK Narajit Chana Laikai gi Maira Paibi Luchingbi Soraise Maningo Amadi Thoijing Jam Bon Khuraina presiding member oike Yumlembam Deji Chanubo Lamjing Lamtak Pirakhiba Dr. Chanam Sonia Devi Assistant Professor Department of Adult Continuing Education and Extension Manipur University Kanchipur bu Tawbimal Khangba utke
Okram Ibobina Chief Minister Oiringaida 2016 gi February kungani thoida Tamenglong amadi Ukrul gi District and Session Court Complex semgan anabagi urep uyum tamkiba adu Tamenglong District and Session Court Complex ti mapung fan loishin kre Ukrul gi Royotang da Laiba Ukrul District and Session Court Complex ki semgaliba si loishindana lairi haina Ukrul District Bar Association na pendaba fongdorakli Association gi President Advocate Michael Zibikna mari leinaba singna thabak asi thinthaduna lehalle athuba matamda loishin biu hairi. All the other district court has completed and started functioning, whereas the Ukrul District and Session Court complex has never been started till date. Hence, the Ukrul District Bar Association has prayed to the concerned authority to start the construction of District and Session Court complex Ukrul at the earliest. Tha sigi tang amadagi hoduna taret fawwa India Sindh thungna pangthokadaba humputara taruk suba ban mahasab ki saruk amoina Chandel Forest Division ki mireng makha da 8MR laikunna sinduna battalion sigi campus ta champra pambi sing thaduna ban mahasab ki palan thauram pangthokre thoramadu da DFO Chandel Dr N Munal 8MR laikul gi commandant N Madhunimai yauna battalion sigi officer sing amadi Chandel Forest Division ki officer sing su sarugya ke thoramadu da Dr N Munal DFO na district asida su tang amadagi hoduna taret fawba Chandel Forest Division ki oina uchara lak ama thananaba pandam thamle sahi sigi World Environment numitagi hoduna battalion asida u pambi chamapan gi mathakta thakre hairi Miyuiba Kunaida Tengnoriba Watok Lantok Kudingbak Amukta da Waroshin Puraktuna Tangdu Laitaba Mungnaba Hanaba Sunaba Yaudaba Saktung Pitung Manaba Anoba Punsirol Amadi Anoba Punsi Kongchit Amagidamag Universal Family Party gi President Ngasepom Nilakanta Kumanna Manipur gi Governor Ajay Kumar Bhala gi Kuthangda India gi President Draupadi Murmuda Anoba election Anoba Lengak Lon Amadi Anoba Punsirol Ama Puraknanaba Memorandum Ama Pishin Kre Lan Namaram Oraga Lanjen Raktuna Hauzu Tongan Tonganba Relief Camp Singda Lairakhiba Sugnu Awang Laikai Dagi Angom Ajit Chahi Kuntragamari Amadi Sugnu Khaidem Laikai Dagi Khaidem Taishan Sahi Kuntragamari Wakhalgi Aruba Anabana Maram Oraga Makoina Lairiba Relief Camp Singda Laikhidabada Like-minded group LMZ Manipurgi Thomi Singna Ngasi Laikhidraba Anigi Lehoriba Loinavi Singh Amade Imung Manungi Miwi Singda Lupali Singh Manga Manga Loinana Nungmada Changdraba Yadraba Asa Thak Singh Tengbangduna Awabada Sarugya Kre Hauzi amuk sanabagi pau akhoi SNS post journalist Boyai Ning Thokjamdagi lawbirasi Manipur State Badminton Association gi meng makhada ngasi degi Singgi District manga Tamenglong None Sandel Ukhulamadi Senapati yauna Tampaki District Taruk Imphal East Imphal West Kakching Thawalamadi Bisempur gi nupa amadi nupi badminton sanaroi Sani Manipur Taramapan saruk yaduna Dem College campus talaiba Manipur State Badminton Association gi Indoor Stadium da Anisuba Thongam Ibetombi Devi Memorial Non-State Players Badminton Championship Manipur State Badminton Association gi President MLA Thongam Biswajit na hogdokre Pangthokadoriba Championship asigi ngasi ahu numit ki sanakhiba sahi tromde makhagi nupamacha gi singles ki match singda Ice Bisal Sharma Ringthui Shoma Seri K Mangal Ice Kelvin CIS Irabanta TS Basilo S Dhanaraj RK Rendis Y Mangal Sana K Nolei Khomba L Ahenthoi TS Henthoiba L Bia Samadi K SS Dhangamba Magi Lamba Bu Maitiba Piramlaga Mathangi round Sangre District Kuduma Hygiene is the Jada Ikuna Amakai Hamantoro foreign forces Abuna Kalale Harkanda Makudu Akuna Hangibo facility Hal Kuta Akuna balancing with development and the balancing with the technique balancing with the idea of no solution. No, but really, Harkanda, I put the room to Akanda, here, you know, I'm a Peter Kanda, I'm probably here in a player. Which is not the Amadi role of the number of housing. Because when this person is preparation or step to another Sunday, like you are, say the same for the Amadi. Don't the peer for the not may say that. I wait for a thing for a problem, just for a problem, money for the directly for
ꯁꯤꯗ ꯍꯦꯟꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯀꯥꯟꯗ ꯇꯧꯔꯤ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯈꯜꯂꯒ AFC Women's Asian Cup Qualifier gi ngasi India gi sanakhiba ahumsuba match ta Iraq pu maithiba pikre Asian Football Confederation gi meng makhada mamang tha gi tang kulumdui gi Thailand da sathariba cup asigi ngasi sanakhiba India gi ahumsuba match ta Iraq pu goal manga sinoda maithiba pikhibane India ki mai pakib gi goal singadu Manipur gi international sanaroi N Ratan Bala amadi international competition da ahanba oina saru yaribi PH Niramalana goal amamam sankhi atopa goal ahum aduna Sangita Baspore Maniksa Kalyana amadi Kasrika Angana Chuna sankhi tha sigi tang manga da India gi deciding match oina yumbu Thailand ga sanaragane Manipur amadi India gi midfielder sanaroi Naurim Priyanka da Football Players Association of India na Young Women's Player of the Year gi award khusinaduna ikai khumnaba utkhre masagi sahi kunithoi surabi kairak mamanglekai da leiba Naurim Ibon amadi Naurim Ombi Tombi gi masanupi Naurim Priyanka laibak asigi nupi gi football da masak naiba sanaroi amani Manipurna National Championship amadi National Games da puari sembada saruk yakibaga lunana hokiba soli singani sumna kunithoi dagi Indian Senior Women's Football Team da saruk yaki soli singani sumna kunithoi gi National Games da Manipurna gold medal laukiba amadi soli singani sumna kunmari gi December tha da pangthokiba Senior Women's National Football Championship da Manipurna record oina kulum doirak champion oibada asobo thogdang lauki soli singani sumna kunithoi gi April tha da pangthokiba international championship amadi Hangzhou Asian Games yauna hojik phawbada international match taramanga sanakhre Young Women's Player of the Year gi award phangkhrabi Naurim Priyanka na award asi phangbagi harauba phongdokpaga loidana network asida phongdorakhibada ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯔꯦꯝ ꯄ꯭ꯔꯤꯌꯥꯡꯀꯥ ꯗꯦꯕꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯅꯥꯎꯔꯦꯝ ꯏꯕꯣꯜ ꯁꯤꯡ ꯑꯗꯨꯒ ꯃꯃꯥꯒꯤꯅ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯇꯣꯝꯕꯤ ꯗꯦꯕꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯩꯐꯝꯅ ꯀꯩꯔꯛ ꯑꯩꯅ ꯑꯍꯥꯟꯕ ꯁꯥꯟꯅꯖꯔꯛꯄ ꯀ꯭ꯂꯕꯇ WFA ꯀꯛꯆꯤꯡ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯖꯥ ꯄꯥꯎꯉꯔꯥꯝ ꯈꯨꯟꯖꯥꯉꯥꯟꯕꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯍꯥꯟꯕ ꯁꯥꯟꯅꯖꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯁꯇꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯌꯨꯅꯤꯌꯟꯗ ꯂꯩꯖꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯁ ꯕꯦꯡꯒꯣꯜ FC ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯗ ꯁꯥꯟꯅꯖꯕꯅꯦ ꯑꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃꯗꯤ ꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯖꯕꯁꯦ ꯑꯩ ꯑꯗꯨꯝ WFA ꯀꯛꯆꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯈꯨꯟꯖꯥꯉꯥꯟꯕꯤꯒꯤ ꯃꯈꯥꯗ ꯁꯥꯟꯅꯔꯤꯀꯥꯟꯗꯒꯤ ꯑꯩ ꯑꯗꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯖꯔꯛꯑꯦ ꯑꯩꯅ ꯑꯍꯥꯟꯕ ꯅꯦꯁꯅꯦꯜꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯤꯅ 2014ꯗꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯖꯕꯅꯦ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯤꯅ 2017ꯁꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯖꯕꯅꯦ SAF Under 15 ꯆꯦꯝꯄꯤꯌꯟꯁꯤꯞ ꯍꯥꯏꯔꯤꯕ ꯇꯣꯔꯅꯥꯃꯦꯟꯁꯤꯗ ꯑꯩ ꯇꯣꯞ ꯁ꯭ꯀꯣꯂꯔꯒꯤ ꯑꯦꯋꯥꯔꯗ ꯑꯃ ꯐꯪꯕ ꯉꯝꯖꯔꯦ 2018ꯗ ꯁꯤꯁꯤꯗ ꯑꯩ ꯑꯃꯨꯛ ꯃꯣꯁ ꯚꯦꯂꯨꯑꯦꯕꯜ ꯄ꯭ꯂꯦꯌꯔ ꯁꯤꯒꯤ ꯑꯦꯋꯥꯔꯗꯁꯦ ꯑꯃꯨꯛ ꯐꯪꯕ ꯉꯝꯖꯔꯛꯑꯦ 2022-2023ꯒꯤ ꯑꯣꯏꯗꯣꯏꯕ ꯁꯤꯒꯤꯁꯤꯗꯅ ꯑꯩ ꯏꯃꯦꯖꯤꯡ ꯄ꯭ꯂꯦꯌꯔ ꯁꯤꯒꯤ ꯑꯦꯋꯥꯔꯗꯁꯦ ꯐꯪꯕ ꯉꯝꯖꯔꯦ ꯁꯦꯅꯤꯌꯔ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯖꯣꯏꯟ ꯇꯧꯕ ꯉꯝꯖꯕꯁꯤꯅ ꯑꯩꯅ 2022 सिगीजिदा जॉइन तौब ngamjabane aduga adui matung ai Asian game amurak participate tawjare aduga national game da goal amurak lawjare ai hauji handak sanagiba IWN ari Indian Women League 2024-2025 aiba sigi tournament sida East Bengal FC haiba club sida sanajamne sida champion lawjare Football Player Association India FI award haiba sida ai handaki Young Player of the Year haiba award asi फंगबा ngamjabane oi yam harawe sigi award phangbaje aigidi haina piba award ta aigidi ahanba award oidine sisina aigidi yam motivation oiba ai tumgi future da hene sanning ba hena pagi uhul adu mama faale yam important oina kala sigi important aigidi sigi award yam important oiba awane anaga aigi friends sing aigi teammate aiga sanamina ba sida aigi dedication tawjare Powerlifting India gi meng makhada mamang sahi soli singani sumna kunmari gi August ki tang kundagi kunmanga phauba Kolkata da pangthokiba yankhai suba senior national powerlifting championship ka mari lenana pangthokiba national referee exam da mai paklaglaba international gold medalist Sagol Bal Sayang Kurong Makhongda leiba Salam Somorjit ki masanupi Lina Salam amadi national gold medalist Khongman Zone for Okam Chuthekta leiba Sanjiba Waikhonggi masanupi
Oinam Sanatombibu All Manipur Powerlifting Association na harau tem na phongdok pagaloina na taram no oktu na pongning thawat khare. Makhataba pau pizari Kho Federation of India gi ngasi New Delhi gi Jantar Mantar da leiba KKFI gi office conference hall da pangthokiba annual general meeting da Manipur Amateur Kho Association gi general secretary amadi North East Zone Kho Federation gi show general secretary oidiba M Madhushadan bo vice president oina khankibaga loinana president da Sudashan Mittal Delhi general secretary da Upkar Singh Punjab amadi treasurer da Govind Sharma Maharashtra bo khankhre hari M Madhushadan Basu Khangaboki general secretary oina national player Chamri gi mathakta tongan ba games kaya da puthok na sem krabani masamak physical education da post graduation oina education S ki department ta PET warambata natana Manipur gi ahan ba international Kho referee ne mahaki kathokpa amadi sincerity loinana seniority yenglaga vice president oina contest yaudana khankibane mahak 2007 da Guwahati da pangthokiba kuntram da suban national games da Kho games ke competition director 2012 ta Jharkhand gi Kuntramari Suba National Games ki competition director amadi last 2023 da Assam da pangthokiba Mari Suba Asian Kho Championship ta su competition director oike mahakpu vice president oina khalakpada Manipur Amateur Kho Association ki executive council amadi Manipur gi players singna nungaiba phongdorakli. Chongtham Iwomcha Singh Chahi Yankhai Gumdoi Apokpa Laikhidraba Chongtham Samu Changangai Tulihal Police Station Lamphel Imphal West District Asay Haukiba Mas ki tang kun ga taret English singani ga taraga mapandagi mafong khangdana mangkhre mahak Central Reserve Police Force ki retired oiraba miyoi city ZD number na 9111516665 ne mahaki awang bana fit mangaga inji taruk ne masam telaga mui masadi medium size ne mahak na thokiba matamda coffee color gi waistcoat amadi blue t-shirt lit ki jeans ut machu set ki mahak mobile phone pai ki de haiba muse bu kanagu mana thengnarabadi Lamphel police station phone number 8974498015 natraga 8837003696 natraga manak nak police station da sinaviu haire loislak padanga sigi maroiba pau amuka hanna pizari Home Ministry ki mathangi mifam Manipur da pangthok nanaba hairamle IDP sing lakliba October dagi hanjil halagani haibagi thajaba pirakle haina Kokomi convener Khuraijam athobana phongdokre Democratic People Front DPF Koba Regional Political Party amathorakre Kautruk amadi kadang banda chathakiba drone attack ki maroiba accused Saimul Thongchin Hau Wi-Fi makhata na NI da custody pikre Miyam gi mihut sing na lingzel manadabadagi miyam na wabni haina akom luf kanglaipa ki president Sorai Sem Sanjit na phongdokre amadi United Arab Emirates ki azman da Momagi organic outlet among us hangdokre ngasi gi wanadi Manipuri pau matang selo jare mideng tabi bapuna mo ko kahana khulum jare